Manipur Sarkarna ahanba miyeng changduna paikhatliba thabaksinda lambi thong phagathanba asisu amani hairabasu Imphal yauna lambi kayagi phibam ka hena fatre Kurundere ISTV pau miyeng tabirba singmutaram nokjare hauji mapung eba pau Manipur Sarkarna miyam gi sawat thorang thabuk paikhatba sida mai ising lambi thong education amadi law and order da ahanba miyeng thamduna thabuk paikhatli haina chief minister Okram Ibobi yauna sarkar asida yauriba minister MLA singna tatana phongdoklabasu mafam kaya da lambi phattabadagi miyamna chatok chashin tawbada sauna khudong sadaba mayuknare singi lamdi lairadana Imphal gi maru oiba lambi phawba ningthina semjinre Lamphel AZ colony gi BRTF lambi haina khangnaba lambi asigi phibam hainga leitena fatre mamang the works minister Dr. Ratan Kumar na thabak puringai matamda phawba hari balambi asigi phibam fatre haina ISTV news na miyam da khangan ba lekhrabasu hauzik phawba lambi ase sarkar gi mari leinaba singna senjinre nomu magi phibam sokchin ba henjilakle masina maram oiduna lambi asida satliba miyoi kayana sauna khudong sadaba mayapnare Landamadongi miyam na mari leinaba minister amadi Kendra gi MLA na athuba matamda miyeng sangbiduna lambi asibu senjin binaba puning singsilagle Yari po Kethil Manbigi Lambigi Pibam ka hena fatre mari leinaba singna miyeng sangbiu haina Yari po nungbrangdagi angau ton kumanna ISTV news ki miyam gi kholau people's voice ta phongdorakle Imphal East District ki nung chanba Yari po lam khaidagi kilometer kungeni thoi muk sangba Yari po Kethil Manbi road amadi Thawal dam yowa lambi asi asuki matik phibam chadre lambi asi nomu gi phibam chadaba helakli ngasi dagi na sahi taret nipa gi mamang dagi lambi asi phibam phatana lerakli nong surugana laikom lainang nusa sargan ufulna awaba kya lambi asi gi matai da leiriba praja singda nuai taba kya mayo na hale ngasi phawba lambi asi ningthina sembi daba asina lamdam asi gi praja sing langak asina hanthana yengbire haibani bot maya da praja nungsiba saba afaba leader gi magun oigadra Lambi thong haibasi sakut pakunai amagi yamna maru oibana langak asina prajasing asi khanbiduna lambi asi matang bachuna ba mawong da sembirakani haina lamdam adugi praja ama oina sarkar gi puning singsinjani Technical paper setting and evaluation haibasida numit mangani sa thakadaba workshop ma ngasi GP Women's College ta hokre NCRT New Delhi gi technical makhada Council of Higher Secondary Education Manipur na sinduna pangtukhiba workshop hodopagi thoramda Education Minister Dr. K.S. Ratan Kumar Higher and Technical Education gi Director T.S. Chitra Council of Higher Secondary Education Manipur ki Secretary Dr. M. Vidyasagar GP Women's College ki Principal Muhammad Abdul Ghaffar yauna NCRT ki resource person kayana saruk yakhe workshop asigi matangda Dr. M. Vidyasagar na phungdurakpada Workshop asida Manipur gi tongan ba college amadi higher secondary singi oza tani kuntra romna saruk yari council na sigumba workshop asi ing solution amaga chamapal marfudra manga amadi ing solution ani ahumda pangtokhraba matungda handaki asina ahumlok suba oina pangtokpani national level da national curriculum framework 2005 asi lakibadagi ahongbasing adu oza singda khanganaba mapung oina workshop asi pangtokpani haikhe Hujik chathariba evaluation question setting gi parkada si ingba angangi akogi exit point haibitare satramana like tam matamda local lako matam sida exit point da angang si koi evaluate tawdoriba akoi mangonda id test tawdoriba madi marking pigadoriba asi matang asi akoi there are certain lot of changes taken place at a national level basingum am si akoi si yawiba more than 200 teachers from different colleges and higher secondary school adu moi singsi loina gyan dan manga magani adu matangi phase da koina paikalakpa teacher training program singda oja atai mayam loina buk sandogadi definitely manipur gi satra sing standard si akoi national level da haigat han bangamgani na am sen thajai Mapan Suba Sector Assam Rifles ki Ani Suba Assam Rifles na Khangabok village ta sana khotna bagi polam sing yenthokre haina IZ Assam Rifles South ki cherol amana khangalakle hauzik aten program pelojre Lengshin birao
Sarma Opticals BT Road Imphal special offer pijavaga loinana hongdokjare lens khaktumak leigadaba scheme. Scheme masi pambibasingna isagi mitka chanaba fiber lens ama lebigadabani aduga adomgi apamba frame ama free de pijagani. Khudong chabasi lobiu Ngasimak lensin birau Sarma Opticals opposite Johnson School BT Road Imphal. Miyam ki nuairaba pausal mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham. Please contact 0999055302 or 0982181943. Look at these hospitality services. Assurance redefined. Oza, pain relief ointment. Khwang naba, ok sikpa, tang sikpa, phu naba singba sinaba yarba, lipsam thukna puthok saba Oza. Masi awang nupoki ahanba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nupoki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars sengba sagatpa khudingmak aikhoi gi marup Changi labor solakpadagi puju singaktaba hakchang choktarpa tumba chaba yaraktaba khong hanga nungayaktaba singidamak amatta ngairaba upaidi jolib syrup amasung jolib capsule bu changina sinabiu. Break matung demi amutaram nokshari. Bharat Nirman Rajiv Gandhi Seva Kendra Wangoi CD Block ki officer mangasi Kendra sigi MLA Olukhoina sangaduna miyamda kushina kre. Thoromaduda Imphal West ki DC 9003 DRDA Imphal West ki Project Director A Radha Vinod Thermana Chingba Music Susarpia ke MLA Olukhoina ngasi sangariba officer si miyamna isagi ni khana tungkoina chananaba section na senabiu haike. Tamna tawi pire facility nirga yo khara aduga uski haiba wo city block sigi makhara rural area da phangom thoba facility sing de masi dai to bubiriba rural development panchayati raj staff sing aduga local body elected members sing pradhan wero jila parishad wero or member wero khajana city implement honjaningi. Pradhan Mantri Awas Yojana Housing for All gi beneficiary oina yum saning ba mirsingna demand survey gi form thazin bagi aroiba matam lagliba September gi tang kunni haina IMC gi municipal commissioner NG Utamna thador pacherol amana thanglagle cherol asina makha taraduna hairiba numit asigi matungda lakpa makal amatagi form natraga application noksiloi beneficiary singna yum sabagi kudung saba longba singna sayi asigi March ki tang tara taruki mamang amasung matungda thazin kiba form pumna makchanagani IMC website www.imc.mngov.in dagi form download toraga IMC project section da pishin biyagani mudagi website www.mm.gov.in da online da form thazin biyagani hairi Micromax ki oina Micromax authorized servicing center ama ngarang kesamthong antem lekai da hangdukre Manipur da anisubo oina ngarang hangdokiba center adu North East Region Micromax ki authorized servicing manager Kausik amadi distributor Dinesh Kangjamna sarukya ke center si angom traders ki makhada thabak tawgadabani hairi Bisnupur district ki manung sanba lai matonda lairamba kaijenglang ani Bisnupur ward number 3 tagi kongkham ranjit kauba amana forest department Bisnupur ki kuthangda zoological garden da sinana bathabak tawhatkre hairi Lagli Bataramatu Subai Assembly Mikal Da Hyanglam Kendra Da BJP Gi Mirep Oigani Hariba Dr. Y. Radio Shamgi Langmaidong Da Leiba Polling Station Mangagi Nupi Singi Oiba Committee Ama Semkre Hari Food Security Scheme Gi Makada Kasam Thong Hodam Lerak Ward Number Marigi Taranithoi Baitara Mari Amadi Taranithoi Baitara Taruki Sengyen Bada Hodam Lerak Club Amadi Menapai Bisingna Tingkiba Leiti Haina Club Ki Secretary Na Ngasi Club Asida Pangthokpa Pawmisinga Unabada Phungdokre
ꯗꯒꯤ ꯆꯠꯅꯕ ꯍꯧꯔꯤꯕ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯆꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯏꯐꯦꯛ ꯇꯧꯔꯒ ꯌꯦꯟꯕ ꯍꯧꯖꯕꯅꯤ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯊꯥ ꯋꯥꯠꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ MLA ꯑꯃꯗꯤ ꯅꯣꯃꯤꯅꯤ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯊꯪ ꯃꯊꯪ ꯃꯁꯤꯁꯨ ꯄꯤꯔꯛꯑꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯍꯜꯂꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯕꯤꯔꯝꯃꯤ ꯑꯃꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯋꯥꯠꯍꯧꯔꯤꯕ ꯊꯥ ꯑꯁꯤꯒꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯃꯗꯤ MLA-ꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ MSF Thobal District Council na ngasidagi Thobal District ki manungda leiba school amadi college singi campus ta u chara thabagi thabak paket pa hokre ngasi Waikho Mani Girls College Thobal amadi Moijing High School gi school campus ta u chara kaya thakre MSF Thobal District Council gi President MM Jiwal Hakna u chara thabagi thabak asida miyamna su mapung phana mateng pangbiu haike Waikho Mani Girls College amadi Thobal College the Moijing High School amadi Thobal District ki leiriba school singi mafam khuding mutai koi Thobal District MSF District Committee na uchara thabi campaign si chathagi Pangai da leiba Manipur Police Training College ta satariba nupa Police Constable lobagi ngasi Sandal District ki Physical Efficiency Test pangtukre ayeng tang tarit tagi tang nipan phawba yuki pung nipan tagi nungthulgi pung mari phawba Tamelong District ki candidates singi Physical Efficiency Test pangtukani haina DPC ki Chairman ki Jayantana thokpa cherol amana khanglakre Haujek maroi ko pawamu Manipur Sarkar na ahan ba miyeng sangduna paitaliba thabak singda lambi thong phagathanba asisu amani hairabasu Imphal yauna lambi kaya gi thibam ka hena patre ISTV pawmiyeng tabirba singwa mukahanna kurumdare